Hello everyone, good morning and welcome to my blog. ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯐ꯭ꯂꯣꯔ ꯑꯃ ꯁꯥꯕꯒꯤ ꯉꯁꯤꯁꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ. ꯑꯗꯨꯅ ꯉꯁꯤꯁꯦ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ. ꯉꯁꯤ ꯈꯔ ꯂꯥꯡꯗꯣꯔꯦ. ꯁꯤꯅ ꯃꯃꯥꯒ ꯑꯩꯒ ꯑꯁꯤꯒꯅ ꯈꯤꯆꯤ ꯍꯧꯅꯕ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯆꯥꯅꯕꯒꯤ. ꯑꯁꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯔꯤ. ꯑꯁꯤꯅ ꯈꯤꯆ꯭ꯔꯤ. ꯑꯁꯤꯅ ꯃꯣꯔꯣꯛ ꯀꯪꯕ. ꯁꯣꯟꯗꯅ ꯃꯃꯥꯅ ꯊꯕꯛ ꯁꯨꯕ ꯀꯟꯅ ꯌꯦꯡꯉꯤ. ꯈꯤꯆꯤꯁꯨ ꯍꯧꯕ ꯂꯣꯏꯔꯦ. ꯎꯕꯗꯗꯤ ꯐꯖꯔꯦ ꯈꯤꯆꯤꯁꯦ. ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯅꯕ ꯌꯦꯟꯕ ꯍꯧꯔꯦ. ꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯚ꯭ꯌꯨꯅꯤ. Thank you for watching. Bye bye.